ꯅꯪꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ इमाई पे करीनो मिट्से उथोना नाय नाय हाइबसिनिको नते नखोइदगा मिट्टा हापनबा हिदाक महीगा अमता लेहौद्रबा नोइदा आई खिता लौगे अमता हापके हाइबा येनिंगदबा मयाम सि उबदा आई कैनोमा तौरे लेइतराइबा नंगबो हो लेइते आई सु थीरिबने नंगोंदगी आइने न फिबम सोक्सिनबनिको याम हेनबा जानी सोक्सिनबा आइदी नंगोंदा लेइब्रा काइना हंगिना तौरि अदुगा नंग लोइना नंगोंदगा हंजिले नते कमाई तौसी आइनो आइसु येंगनिंगदब मयामसे सुम उदुना येंगदुना लेइबदा अवाबा म ओइरे हाइबा लुदौरिदा दुदिया इसिलसे हेक थोकना मसामक्ति सिनी हाइना हाइरुबसु हेक यादबगुम तौ हाइनिंगबा ngangingbनदि खरो खरो खोट खंद्रेदा आई कानारोइसे अखोइनि पुनि हेकता मित्ता हापना बिहिदाकतो थिरुबना फनी कदाइदनो हाइबा थिरुदोइसे हदुबो आइना खंजब्रादा पंगचत चत पंगंग हंगुरगा लोइरे इमाई पेमा नंगी वतासिदि वानबनिदा कैदवै वादुइनो लाओसे असि हाइरगा साइबीना अरुबिगी मखुत्तुदा तापाइदुना हेक्ता सिंगनि अदुगा मखोय अनि कदाइदनो हाइबदि खंगदा मखोंग थांदुना चटमिनै लेकाइगी असिगुम्बा मफम कया अमा ngangnaba pamkraba makoi anini arubina makut o masawa tawduna amuk makha tarai ngamba haibamu kaino magi khungam sidi kiba mayawi magi masada akiba amta lekte ine leren tombida man hekta satra tawbudu karino man hairibu man lukhrabi oiraga kaidorage mahak asya mafam asida punsi hoina leirurani haina lakrabani laibakna thiduna ipuroibaduna sikhibani इपुरेबा सिक्रे लेट्रे हाइदुना आइबु युमफम असिदगी हेक्ता तानबा याब्रा आइबु युमफम असिदगी तानबा ngamba मी अमता लेरोय मतिक सुनते मफम असिदा आइगी हक चाउना लई असि असुम येक्ता मानि इनेदा हाइरिबा ओ अदुदि माना हाइरिबा सिनदि महाक अस्या मपुरोइबा लेट्रबसु मफम असिदा दुम लेंदना मपुनसि सुपगी ओइना लेगनि सिनि मदुमकनि माना हाइरिसे इस करी थोक्सेना अदुमना मान हाइजरिनो सिखिजेदा आइना आइदी मसा मा यहुबसुनते थोक मपाम चलगा अमो लैसाबी सारगनि खंगदे मौ हलकपी ओइना अदुम लेरगनि खंगदे तंजा मा येंगलगा नुपा मा थोक फारगा लेइबा मा याइसिनिदा कइनो नंगना हाइदुबो नंगी वाल सोइरे थंबाल सिकनानो मसक मतौ हाइरे ओखा यामना फजसिले होय बेमा एखोइना खोइदौना सक्सु थीबा मी नतिये मसे हेरा नंसु अखोइदगी माना कयाम फजबा हेलदना अखोइसु फजबिनी कइनो तुकसानिंगी हे नंगी वतासी येंगो माना मु मपाम धांदुन लेरगा नुपा मु फारुद्रबसु हौसि माकना मफमसि लेरिबसिदा नुपा कयानो मखोइ थोंगाल मपासिदा हकत हंदा चलिबसे मसी मयामसि उबदनिने आइना मिट नाइ नाइ हाइरिसे ओ नंगना मिट नाबदुगी ओइरा आइना मिट नारिबसिनै बेमा माना सिदा लेरगा तौथोरक्लि मोंग मतवसिनी यामना ngamna palimi yam ngami ine leren tombi mamit phauba mana hek kothoke tawine nupa koi haibasu khangida ai marakta nupa mayam dugi marakta makhoyum do oina hek na sangmasu yauri potnida masi imit mangna urabani hai sibu adudi nate mana oinaga hekta nupa do yumdaga kausili bazat laiba kana khangmono dubo tan sadradi madumaksu oiramba yabasat ओइरम दौरिबनी को हेक्ता लाइदबी नुपीनी महाक्से इने लेरेन तोंबिदा माना तौबा सप्त्रदो खांगी नत्रा कई खंगदनीगे मागी सप्त्रदुदा हौजिक इने लेरेन तोंबिना मंगोना वा मचे अमतेक हाइबा ngamda लेरिबनी असुमना मकोइ अनीना दुखराबी थंबालगी मरमदा मिवा ngangang lakpana थंबाल होइगी थोंगाल मपाबु यौसिलकदौरे अरुबीनी हेक येंथोकलुबदा नुपा अमा थोंगाल नाकल दहौबा गुलमोहर मखोंग अदुदा अमुक लेप मखोंग नामदो अमुक फट फट काउ मकुत्तुना मकोकता अमुक होत अमुकना ममाइदो फट फट लैदुना युमलोमदा येंग्लिबदो हेक उरे अरुबीना साइबीगी मरेंग सुमदुदा कुपांग हाइफेट सेट थादुना हाइ येंगो हाइबनंगो अस्ते लेपलिबो नुपासी येंगोबा हा कदाइ हाइदुना येंगी लेपलिबो नुपादो उरदुना नुपानिने हे माने हाइबा
ꯀꯩꯅꯣ ꯇꯣꯏꯕ ꯃꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯕꯨ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯌꯣꯝꯃꯤ ꯀꯔꯝꯕ ꯅꯨꯄꯥꯁꯤꯡꯅꯣꯕꯨ ꯈꯪꯗꯦꯅꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯁꯤꯕꯨ ꯂꯨꯝꯖꯕ ꯁꯥꯔꯤ ꯋꯥꯌꯣꯡ ꯁꯥꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯝꯂꯣꯏ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯁꯤꯡꯒ ꯊꯤꯔꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯃꯤꯠꯅ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯦ ꯃꯈꯣꯏ ꯊꯣꯡꯒꯥꯜꯁꯤ ꯐꯥꯎꯔꯒ ꯆꯠꯇꯧ ꯁꯔꯨꯛ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯍꯧꯔꯁꯤꯔ ꯈꯪꯗꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯍꯟꯖꯗꯣꯏꯅꯣ ꯍꯣꯏ ꯌꯦꯡꯅꯤꯡꯂꯛꯇꯕ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯁꯨ ꯂꯩꯌꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯝꯕꯥꯜ ꯑꯣꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯐꯖꯅ ꯃꯣꯏꯊꯦꯝꯒꯁꯨ ꯌꯥꯝꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤꯅꯤ ꯃꯥꯅ ꯑꯣꯏꯅ ꯑꯍꯣꯏꯕ ꯑꯗꯨꯃꯛꯁꯨ ꯇꯧꯔꯝꯗꯧ ꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯤꯠ ꯅꯥꯍꯜꯂꯒ ꯊꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯅꯕꯨ ꯐꯥꯒꯦꯔꯥ ꯅꯨꯄꯤꯅꯕꯨ ꯐꯥꯒꯦꯔꯥ ꯀꯣꯛ ꯍꯦꯛ ꯎꯅꯈꯤꯕꯗꯨꯅ ꯐꯅꯤꯀꯣ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯨꯄꯥꯁꯤ ꯆꯪꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯆꯪꯈ꯭ꯔꯦꯕ ꯍꯣꯏꯅꯦꯍꯦ ꯆꯪꯈ꯭ꯔꯦꯃꯤ ꯑꯔꯨꯕꯤꯌꯥ ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯞ ꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯗꯤꯅꯦ ꯍꯦꯛꯇ ꯅꯝꯗꯅ ꯑꯣꯏꯔꯁꯨ ꯂꯩꯁꯤꯜꯂꯒꯦ ꯀꯥꯏꯅ ꯈꯟꯕ ꯅꯨꯄꯥ ꯑꯣꯏꯔꯣꯏꯗ꯭ꯔꯦꯅꯦ ꯑꯣꯏꯔꯣꯏꯗ꯭ꯔꯕ ꯑꯣꯏꯅꯤ ꯃꯗꯨꯃ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯖꯠ ꯂꯨꯖꯗꯕ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯑꯁꯨꯝꯅ ꯇꯧꯕꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯟꯗꯕ ꯖꯥꯠꯂꯕ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯌꯥꯔꯦꯁꯦ ꯃꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯄꯨꯛꯀꯥꯏꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ ꯑꯩꯈꯣꯏꯅꯤꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯉꯥꯡꯂꯣꯏꯒꯤ ꯈꯟꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣꯕ ꯊꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯁꯥꯗꯨꯗ ꯀꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯕꯒꯨꯝꯗꯤ ꯇꯧꯏ ꯑꯁ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯤꯅꯒ ꯑꯃ ꯎꯈ꯭ꯔꯒ ꯑꯣꯏꯗꯦ ꯅꯨꯄꯥꯅꯕꯨ ꯇꯧꯅꯤ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯀꯥꯏ ꯊꯤꯕ ꯍꯦꯃꯟꯈꯤꯗꯅ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯁꯨꯛ ꯆꯥꯔꯒ ꯂꯦꯜꯍꯧꯕꯅꯤ ꯅꯝꯗꯅ ꯅꯨꯄꯤ ꯊꯤꯕꯁꯨ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯏꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯂꯣꯏ ꯂꯧꯊꯣꯛꯈꯤꯕ ꯇꯥꯏ ꯏꯅꯦꯅꯁꯨ ꯌꯥꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯅꯦꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯥꯅꯗꯤ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯁꯨꯝꯃꯩꯀꯥꯟꯗ ꯂꯥꯛꯎ ꯃꯥ ꯂꯩꯔꯝꯒꯅꯤ ꯏꯅꯦ ꯐꯅꯕ ꯇꯧꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏꯁꯦ ꯑꯩ ꯍꯦꯛꯇ ꯀꯧꯔꯒ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯤꯇꯣꯟꯅ ꯍꯦꯛꯇ ꯀꯧꯏ ꯏꯅꯦ ꯂꯩꯔꯦꯟꯇꯣꯝꯕꯤ ꯏꯅꯦꯕꯨ ꯂꯩꯕ꯭ꯔꯣ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯍꯣꯏꯅꯦ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯀꯩ ꯈꯨꯝꯂꯛꯄꯒ ꯑꯝꯇ ꯇꯥꯗꯦꯅꯦ ꯍꯣꯏꯅꯦ ꯏꯃꯨꯡꯗꯒꯤ ꯂꯩꯔꯦꯟꯇꯣꯝꯕꯤ ꯊꯣꯛꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯃ ꯏꯕꯨꯡꯉꯣ ꯂꯥꯛꯏꯗꯅ ꯀꯣꯛ ꯍꯦꯛ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯄ ꯌꯥꯗ꯭ꯔꯣ ꯁꯦ ꯀꯥꯈꯠꯂꯛꯎ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯍꯪꯒꯣꯏꯒꯅꯨꯀꯣ ꯀꯔꯤꯝꯇ ꯃꯅꯤꯇꯣꯟ ꯀꯥꯈꯠꯂꯤ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯏꯅꯦꯗꯤ ꯈꯜꯂꯨꯔꯕꯅꯤ ꯐꯔꯦ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄ ꯏꯅꯦ ꯃꯤꯅꯒ ꯑꯃꯨꯛ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯈꯣꯠꯄ ꯑꯃꯨꯛ ꯅꯠꯇꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗꯨꯅ ꯃꯄꯥ ꯀꯅꯥꯅꯅꯣ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯣꯏꯕ ꯈꯜꯂꯨ ꯏꯅꯦꯅꯅꯦ ꯃꯀꯣꯛꯇꯨ ꯊꯨꯒꯥꯏꯒꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯀꯩꯅꯣ ꯏꯁ ꯃꯤꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯏꯕꯨꯡꯉꯣ ꯇꯥꯗꯦ ꯈꯪꯗꯦꯅꯦ ꯏꯁꯥꯁꯤꯗ ꯏꯄꯥ ꯄꯥꯈꯠꯄ ꯈꯪꯗꯦ ꯏꯔꯩ ꯂꯩꯇꯥꯗꯦ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯄꯥꯈꯪꯅꯦꯗꯤ ꯍꯥꯏ ꯄꯥꯈꯪꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯈꯔ ꯃꯥꯟꯖꯧꯍꯦ ꯏꯕꯨꯡꯉꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗꯩꯅꯦ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯤꯀꯥꯟꯗꯁꯨ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯍꯦꯛꯇ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯁꯛ ꯐꯖꯕꯗꯨꯗ ꯉꯥꯎꯗꯅ ꯌꯦꯡꯅꯔꯤꯕ ꯑꯣꯏꯔꯤꯅꯤ ꯀꯔꯤꯁꯨ ꯈꯟꯅꯨꯁꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯂꯩꯔꯤ ꯏꯅꯦꯅ ꯐꯅꯕ ꯁꯤꯟꯅꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯀꯔꯤꯁꯨ ꯆꯥꯔꯣꯏꯗꯣꯏꯅꯦ ꯃꯥꯕꯨ ꯂꯩꯕ꯭ꯔꯣ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯂꯩꯌꯦ ꯃꯅꯨꯡꯗ ꯀꯣꯟ ꯐꯦꯡꯍꯧꯋꯤ ꯑꯗꯨꯗꯤ ꯏꯅꯦ ꯌꯥꯅꯤ ꯏꯅꯦ ꯀꯧꯊꯣꯛꯀꯦ ꯑꯗꯣ ꯅꯪꯅꯦ ꯋꯥ ꯉꯥꯡꯕ ꯁꯛꯄ ꯈꯔ ꯍꯩꯌꯨ ꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯅꯪꯅꯦ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯨ ꯃꯔꯥꯏꯅ ꯈꯨꯝꯖꯔꯛꯁꯅꯤ ꯏꯀꯥꯏꯕ ꯈꯪꯒꯅꯨ ꯇꯛꯄ ꯀꯜꯂꯒ ꯅꯨꯄꯤ ꯐꯪꯗꯧꯅꯤꯀோ ꯍꯣꯏꯅꯦ ꯑꯩ ꯌꯥꯅꯕ ꯇꯧꯒꯦ ꯇꯞꯅ ꯁꯤ ꯈꯪꯂꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯏꯅꯦ ꯀꯧꯊꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯟꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯅꯤꯇꯣꯟ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯊꯝꯕꯥꯜꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯉꯥꯏꯍꯧꯏ ꯑꯃꯔꯣꯝꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ
Masanupaduna sikhra matungda ikui kuidana mana leiriba mamau nupi asida mapamda satun leirunaba wa kaya ama mathang haiki. Adubu mana haibu wa pumnamak adu mamau nupina amatta yaramde. Masigi wahau asidagi makoini yam toina khatnai yam toina launai. Yamna sathina khatnakiba launakiba numit aduni. Hey, ngang di buwa simuna tawnya. Sida kayam nangbu lenyinge bema fazana haringai sida yam lemna ne napamda satun leizakho. Wafam asi tabada Lairen Tombi sauningbana loi. Manemda akhaba mit yenglaga masu sauna asumna hai. Hira imagi wado bukanino. Amuk tang tindu yotharaga wakhawdu munna khalaga wangang biyo. Is masila siyamu kaya kali masilo yengoba. Hey, ngangi buwa sitaw. Nang yumasi laibagi kadi kanabano. Ay sibu kanano. Ay sibu kanano imagi mita ise pizet pigay na saba lai phabibi oino ubra. Aibu tangdok ningba mapamda tangdokpa tamningba mapamda tamba yaba mini haina kanbra. Yengunya. Hoi bema wa ngang bagon thok na hai kreda ko. Hai yamna hai ku hai sadi ku bema nang mangai de he. Ima bu karamba mino. Sahi di phana yam lamlani. Wakal khazik te phau yaw de bu karino. Aise namau nu pini. Yum masigi yumburiembi. Yum masigi mabema. Si ima khamdra mali. Oh yumburiembi bema. Yumburiembi bema nangna ne. Yum sida hek lakpadagi imung ase nungai bana loire. Nungai onthok na yam nungai de. Nungai mandana se. Ikongani si sang na tingthok laga. O na thoina ai kapningba phawrabani. Isa dusu nangna sani kredana. Isa haldo tingkok laikok ni haidana. Mama aina onthok na luna sana tawjakraba. Hauzikti isa do mama aibu thadok tun satkredana. Nangni pieli ni ye. Nangni pieli ni ba. Kaiwa no ima mahak ado aigi punsi khongloi oiraba ipuroi bani. Ipuroi baga loinana punsi supa hingminaba pamdaba nupibu kana leramgani. Imagi wado yamni hemali. Ai sumini sawbai ko. Nang mini sawbai sawrage asira. Sawrone. Sawro yenglage ba. Macing yam thibini ko. Imagi rei musitira. Ai bu karim na biribra. Nang nakari kana oidana ai nang usitoy no. Nawasabi, hingsabi, ikay khandabi. Ima, wagi wasum nangang biyo ko. Sumsum hinjilak labadi, tawgulan kay narakani. Is, yam namleda na sidiya. Nang nisi ay pugi siro. Sumsum hinjilak labadi, ima hay balayti, kutyaw narakani. Wapama si tabada, Lairen Tombi hena sawi. Kaya ito no yengon puro niya siya, puro, ay mo puro. Tambal handak mukti, konsil karatap tarak na. Ima, karigino. Laibag thiribi namang nupiyay po, imana sukta thiriba. Tamaway po karigino, imana nung sibang gamjiba. Ay sibu, imagi namang asyag manatrabra. Astounding! Taba na ID, kananataning ni dala nang ginungangin. Ima, yung masidi ihanda-handa lakpada. Imana po, lenggon na yung masida, pusinbiki ba natra. Mahak na igi taybang ni, mahak na igi lengdaba, punsigi kongloy ni. Ay ki isoni hay nagkanto na. Namaway ki tamoy so, kung kumsit na lepsa kiba ni. Punsida, mahak na tanong siya tamlagte. Magi managda, magi magada, mabok asi maglilurage, hinglurage hay na ay. Yung sida laki ba ni? Atubo, nungdam ba mahak na? Hay gilay bagta, nungdam tinat amlam kiba na. Mahak kay kalay minabay kuy ba pangda na. Ato hagsang dag iseto na pubikre. Nubiyoy biyay kuy gidi. Ipuroy ba hay basta gihen ba karisulate. Ipuroy ba na laikidrabada ay ang hobi gumlen ki ba ni? May sakop namang asik kang na ay nga sipaw balilak ba ni? Asukwa na tamoy may sakpang nalin zariba kang zariba namawoy ki tamoy bo imana karisu kang bijiba karikip Lairen Tombi na hekta kang lawlaw ni. Hey! Kanana taning ni haida na ngang libo na nang ido ha? Nang ido kanana taning ni haida na ngang sakliba no ba? Taning din ay bema Pisin naraga tawsin naraga nang moy na nung siga ni gay na kalibro nasakto yam yang nengde hojikmak ngasimak nang maphamasi thadoktuna thuna sathigadabani haibasini nang thuna sathigadabani ai di karigi satkani chatloi suksat chatloi maphamasi de ai siri phawba laigani anam kanmana kanaroi aina phasana haying asida yamna lemna nang sasahau haibasini ko ai di karigi satkadoino Imana yung sida laining dragana ima oina satpiko ay di suksat-sat lo.
ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯅꯪ ꯆꯠꯂꯔꯣꯏ ꯅꯪ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂꯣꯏ ꯁꯤꯔꯁꯨ ꯃꯐꯝꯁꯤꯗ ꯑꯩ ꯁꯤꯒꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯑꯃꯇ ꯂꯦꯡꯉꯣꯏ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤ ꯃꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯌꯣꯛꯇ ꯁꯨꯝ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯦ ꯍꯦꯛꯇ ꯏꯟꯈꯤꯒꯦꯗ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯏꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯩꯁꯥ ꯈꯥꯡꯂꯛꯄꯒ ꯃꯅꯦꯝꯒꯤ ꯁꯥꯔꯤꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯒ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯐꯥꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯖꯥꯏ ꯑꯅꯤꯗꯨꯗ ꯁꯦꯠ ꯁꯦꯠ ꯑꯣꯟꯗꯨꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯈꯨꯠ ꯍꯟꯕ ꯉꯝꯗꯦ ꯊꯝꯕꯥꯜꯅ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣ ꯅꯃꯧꯕꯨ ꯅꯃꯧꯅꯤ ꯈꯟꯕ ꯉꯝꯗꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯗꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯏꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯁꯦꯝꯗꯣꯛꯄ ꯇꯝꯃꯨ ꯍꯥꯏꯔꯤꯕꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯍꯦꯛ ꯇꯥꯍꯜꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯑꯩ ꯊꯝꯕꯥꯜꯅꯦ ꯊꯝꯕꯥꯜ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯌꯦꯡ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈꯖꯥꯏ ꯑꯅꯤꯗꯨꯗ ꯅꯥꯟ ꯁꯣꯜꯂꯤ ꯅꯪꯅ ꯏꯃꯥꯏꯗ ꯊꯥꯔꯕ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯅꯪꯅ ꯐꯨꯔꯕ ꯐꯩ ꯍꯥꯏꯔꯤꯕꯁꯤ ꯈꯪꯒꯅꯤꯗꯅ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯐꯨꯔꯤꯕ ꯑꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯗꯅ ꯈꯛꯇꯣꯛꯂꯣꯏ ꯈꯨꯝꯒꯅꯤ ꯑꯩꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯗꯅꯕ ꯁꯤꯟꯒꯅꯤ ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯤꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯑꯣꯏꯗ꯭ꯔꯤ ꯎꯅꯔꯕꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯊꯩꯗꯨꯅ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯨꯅ ꯇꯣꯛꯏ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯨꯁꯨ ꯇꯞꯅ ꯏꯪꯅ ꯉꯥꯡꯉꯤ ꯑꯗꯨꯝꯅ ꯉꯥꯡꯅꯕ ꯇꯥꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯁꯥꯊꯤꯅ ꯁꯥꯎꯔꯤ ꯌꯦꯛꯂꯤ ꯏꯁ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯑꯩꯅ ꯂꯃꯟ ꯈꯨꯝꯅ ꯁꯨꯛꯇꯧ ꯇꯣꯛꯂꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯏꯪꯊꯕꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯅ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯔꯤꯕꯅꯤꯀꯣ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤ ꯇꯧꯔꯕꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯄꯥꯏ ꯑꯃ ꯐꯪꯕꯅꯤ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯏ ꯀꯣꯟ ꯐꯦꯡꯂꯤꯕ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯏ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤ ꯅꯪꯅꯦ ꯀꯣꯟ ꯐꯦꯡꯕꯗꯨ ꯂꯣꯏꯔꯕꯗꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯒ ꯄꯨꯊꯣꯔꯛꯎ ꯍꯤꯗꯥꯛ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯦ ꯑꯩꯅꯦ ꯅꯃꯥꯕꯣꯛ ꯇꯣꯝꯕꯤꯅ ꯍꯣꯏ ꯐꯥꯎꯕꯗ ꯐꯠ ꯆꯠꯂꯨꯒꯦ ꯍꯩ ꯃꯤ ꯂꯥꯛꯏꯁꯦ ꯂꯩꯃꯤꯟꯅꯔꯝꯃꯨ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯃꯤ ꯉꯥꯏꯍꯧꯔꯕꯅꯤ ꯏꯃꯥ ꯊꯣꯛꯑꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟꯇꯣꯝꯕꯤ ꯄ꯭ꯔꯞ ꯃꯄꯥꯜꯗ ꯊꯣꯛꯏ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯩ ꯊꯣꯛꯂꯛꯑꯅꯤ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯅꯤ ꯃꯗꯨ ꯂꯧꯔꯒ ꯊꯛꯑꯦꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯧ ꯏꯅꯦꯅꯦ ꯑꯁꯣꯝꯗ ꯂꯩꯔꯨꯒꯦ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯅꯪꯅ ꯊꯣꯛꯄ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯣ ꯏꯅꯦꯅ ꯃꯇꯥꯡ ꯆꯥꯅ ꯃꯤ ꯈꯔ ꯈꯣꯝꯂꯒ ꯂꯥꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅꯤꯕꯨ ꯑꯩꯅ ꯀꯩꯅꯥ ꯀꯊꯣꯛꯀꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯅꯨꯄꯥ ꯊꯣꯛꯑꯣ ꯏꯕꯨꯡꯉꯣ ꯑꯐꯕ ꯇꯥꯟꯖꯥ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ ꯅꯉꯣꯟꯗ ꯑꯩꯅ ꯉꯁꯤ ꯄꯤꯔꯤꯕ ꯇꯥꯟꯖꯥꯁꯦ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯟꯒꯅꯨꯀꯣ ꯏꯅꯦ ꯆꯠꯂꯦꯀꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯟꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟꯇꯣꯝꯕꯤ ꯄ꯭ꯔꯞ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯗꯣꯝꯗ ꯐꯥꯎꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯅꯤꯇꯣꯟ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯛꯏ ꯐꯝꯂꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯗꯨꯅ ꯃꯃꯥꯏꯗꯨ ꯆꯦꯞꯊꯗꯨꯅ ꯏꯃꯨꯡꯗ ꯌꯦꯡꯉꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯛꯏ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯨꯄꯤ ꯐꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯩ ꯑꯣꯏꯅ ꯑꯃꯨꯛ ꯆꯥꯟꯅꯗꯅ ꯏꯔꯥ ꯀꯤꯕ ꯍꯧꯅꯗꯦ ꯏꯅꯦ ꯑꯁꯤꯅ ꯌꯥꯔꯦ ꯃꯥꯅ ꯐꯅꯕ ꯁꯤꯜꯂꯤ ꯑꯩꯅ ꯊꯣꯛꯄ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯝꯕꯥꯜꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯅꯤ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯕ ꯌꯥꯗꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯣꯛꯂꯛꯄ ꯃꯍꯥꯛ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯂꯩꯔꯦꯟꯇꯣꯝꯕꯤ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯆꯦ ꯇꯣꯝꯕꯤꯅ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯣꯏ ꯏꯆꯦ
Isi Tombino, ay lai, kadom na lagi, toglawa mo ta. Imong dagi Tombino. Walaye, ay imong dalay. Hay do na mapalda toglai, aduga mong hayray. Kay daw rage, karilay rage. Bangol da pat kakatuna. Ay na hay ba do? Wakala malama pangda do na. Ay na hay ba do iti, kariwa mo nulay yan Tombi. As iti yasima, higta kaw sinaraglani. Ngarangay na numidang wayramda, sila lang hayram bawado. Oo, ningsingi. Nupama na mau nupi pami hayba duro. Hoy, adudo, ay na nga si nupado lang kanitan hayram ba do? Hoy ni kanglin, nang nalaisi, nupado lang hawi hayri ro. Ay ga, wari sanong hayri brayba, kariwari no, ay nasadoy sina. Ngaranga do pazana ay ni isiyada, mamutang na haykraba do di. Isiya, nang nisumsum kokto, kay no mo tawri ko. Hey, kay su tawri ba ni? Tawri, kay no mo tawri ko. Wado kok hayro kay doge, nang nisum, koy tok na lay. O hayge do na ilak iba ni. Sidam da paung kisi, aduga hayge. Asi hay do na, makut do na bay do na singtay. Dari do da makoy ni pamtay. Imong dagi tambal, makut da ising kuzay atan ba do mapay do na mapal da toklai, aduga pamli ba no pa do di yeng do na. Ising hay ba do, lay zari. Hay do na makut do lanto i, maniton, tambal gi aduk phazaba mawong mataw, masak aduda magimit pamhongbang gamkiri. Mamito kupta na muna yeng do na lay. Nupado gi mataw duda tambal masado ihay hay nadaba mapawri. Ising lay zari. Maniton, mi pamadudi adumang hongdi makut yet do lamtoi. Ising kuzay duda paising bada tambal gi makut aduda tapay roi. Tambal, nupado na adum na magi makut da paisilagpo duda kang prek kangi. Makut da pairam ba ising kuzay do laybak makada sat taki. Maduda maniton wakalai. Yeng do na layram ba mig yeng do sat soy thoi aduga hay. Soykri. Tambal, apang binupi ama na te mahak. Nupado da wamasit amada mahak ngang ningludi. Lakli ba nupasi, manyam gayan na ba bisa nga maoyram gani hayba mahak kangi. Ado na mahak mamaylay sili. Manito na nupido na sangkigi hay na tawba do da. Ang tangay biko ba? Kari. Warim tasum sanazagi do ba? Yaga ja. Kariwari. Ay gabo kariwari. Ay nisum kan ba da? Ay giming magkangdrabaso ay giisak asimadi nang nahan uramba yay na kali. Ay bu, ningsing biribra. Maduhang bagi kanaba na kari no. Sum, wari sabada nungay na bahay do na tawba nida. Giyak wari sasi, yani ko. Kariwari no, ay gasado isa. Tagdok na wari sa ningay lay tabrahay na kansay. Kayo no tamba, irap-lap na ba magimawang da nang nawangang liba. Ay maniton. Iming maniton gawin. Sum, sakang may kang nasiyay na tawba ni. Hoy, kangzari, ay sangzarage. Hayraga, makong namasat tangi. Manito na pukhagat to na nang hauray matago. Ang tangay bi ko ay ba ni? Karigin, aduk tahali ba do? Ay kang ihak, wari sana ba da sungya kay bayam oy da siya. Wari sana ni ngay layti, adugin eh. Ay gidilay. Nafam da ay nahainin ba wapam kaya malay. Mamay sat na ituk to na. Somyum sida, kay do balak bi ba no? Imago na ba? Imago wari sana balak bi ba na siya? Imado, hidak tini hayram eh. Ngayak ngay biro. Hay do na makong amuk katangi. Handa mukti maniton magi thamoy phazin ba tawdri. Makuto sat lamthok to na sangkigi tawriba thamal gi makudang at tapay. Ngay ko. Ay na ngay ko ay ribise. Nang muni. Thambal, sakang da ba nupa do na adum nagatawrak pa do da. Kaino tawbiri sibo. Tado ay ba ni? Subo ang ngawa miro. Mino ukraga ay wala na kankini. Iyam na tuno kuse. Tadok piyo. Wari sakisi. Ikoy ni wari sakisi. Tado ay ba ni? Ay na isinanggon da. Hayraga makuto nathok na mamawong da kan hita mo eh. Adubo nathok pangamte. Nupado na magi makut adubo yam siya nagka na pakri. Manito na mana hagi kaliwado hik haydo eh. Ay nang mo yam na nungsi. Ay nang mo tasing na pamli. Ay oyragi na. Nang mo lawdo na ay ginang na tamzaragi. Nang mo nungay na itamzagi. Tado ay ba? Pasanahay nga sida lina tado ho ba na songya pa boy gani. Ay na di buwa sige pa kumpi. Ay nang mo tamoy siya na nungsi. Tambal, maagi arayba mapanggal makay putok to na makuto padkan to eh. Adom na tawba do da makuto na to eh. Kulay to na makubak ado na nupado gi mamay do da sapu ka na tazili adugahay.
ꯑꯁꯤ ꯅꯪꯅ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯁꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯅꯤ ꯑꯩ ꯁꯤ ꯃꯧꯅꯤꯃꯛ ꯑꯗꯨꯒ ꯆꯥꯎꯈꯠꯇ ꯋꯥꯈꯜ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯅꯤꯇꯣꯟ ꯈꯨꯕꯥꯛ ꯑꯗꯨꯒꯤ ꯆꯩꯅꯥ ꯃꯉꯣꯟꯗ ꯐꯥꯎꯗꯦ ꯍꯦꯟꯅ ꯐꯤꯡꯂꯛꯏ ꯈꯣꯡꯒꯥꯛ ꯑꯃ ꯆꯪꯁꯤꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯝꯕꯥꯜ ꯁꯦ ꯌꯥꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪ ꯌꯥꯔꯣ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯇꯥꯕꯗ ꯇꯥꯍꯩꯗ꯭ꯔ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯅ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯐꯕ ꯐꯠꯇꯕ ꯃꯥꯒꯤ ꯇꯤꯜꯂꯥꯡ ꯑꯗꯨꯅ ꯃꯅꯤꯇꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯎꯁꯤꯠꯇꯅ ꯁꯤꯖꯤꯠꯂꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥ ꯅꯍꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯁꯤꯡꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯆꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯈꯛꯅ ꯆꯨꯝꯂꯨꯗꯦ ꯃꯥꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤꯅꯤ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅ ꯄꯥꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯨꯕꯗꯅꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯅꯤꯇꯣꯟ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯤ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈ꯭ꯔꯦ ꯅꯪꯒꯤ ꯆꯦꯟꯐꯝꯁꯨ ꯂꯩꯔꯣꯏ ꯍꯥꯏꯔꯒ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯝꯕꯥꯜꯕꯨ ꯍꯦꯛꯇ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯊꯝꯕꯥꯜꯅ ꯍꯥꯏꯔꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯃꯤ ꯐꯠꯇ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯂꯥꯎ ꯃꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯕꯅꯤ ꯂꯥꯎ ꯊꯝꯕꯥꯜꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯏ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯕꯒꯦ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕ ꯑꯣꯏꯗ꯭ꯔꯤ ꯃꯅꯤꯇꯣꯟꯅ ꯃꯥꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤ ꯑꯁꯤ ꯌꯧꯅ ꯇꯣꯟꯕ ꯑꯣꯏꯔꯦ ꯑꯈꯥꯡ ꯀꯟꯕꯤ ꯈꯣꯡꯐꯝ ꯆꯦꯠꯄꯤ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯃꯔꯥꯏꯕꯛ ꯊꯤꯅꯕ ꯍꯣꯠꯅꯕꯤꯔꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯋꯥꯗꯣ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯉꯟꯇꯥꯅꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯨ ꯑꯩꯅꯁꯨ ꯌꯥꯏ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯒꯦꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯣꯟꯊꯣꯛ ꯑꯗꯨꯝ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯃꯥꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯗꯕ ꯃꯥꯅ ꯍꯥꯏꯔꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯃꯍꯥꯛ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯁꯤꯅꯤ ꯃꯗꯨꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯃꯥꯏ ꯅꯥꯀꯜ ꯑꯅꯤꯁꯤꯗ ꯑꯣꯟꯗꯨꯅ ꯍꯦꯛꯇ ꯐꯨꯔꯕ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯏꯆꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯃꯗꯨꯒꯤ ꯂꯃꯟꯗꯣ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇꯨꯅ ꯐꯝꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩ ꯅꯨꯄꯥꯗꯨꯗ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯅꯤꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯆꯠꯂꯕ ꯑꯗꯨꯒ ꯍꯦꯛꯇ ꯏꯃꯨꯡꯗ ꯑꯣꯛꯇꯕꯤ ꯂꯩꯔꯦꯗꯅ ꯀꯣꯏꯔꯥꯎ ꯂꯥꯎꯒꯅꯤ ꯃꯤꯌꯥꯝ ꯇꯥꯍꯟꯒꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯈꯣꯏꯅꯤꯕꯨ ꯀꯩꯅꯥꯊꯣꯛꯀꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯇꯧꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯌꯥꯅꯤ ꯑꯩꯁꯨ ꯂꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯤ ꯅꯃꯧ ꯅꯨꯄꯤꯗꯨ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤꯅꯦ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ ꯍꯦꯔꯛꯏꯁꯤ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯉꯁꯤ ꯊꯣꯛ ꯀꯩꯅꯥ ꯀꯠꯊꯣꯛꯈ꯭ꯔꯕꯗꯤ ꯉꯁꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯒꯤ ꯑꯋꯥꯃꯟ ꯃꯁꯛ ꯈꯪꯅ ꯑꯩꯅ ꯇꯧꯒꯅꯤ ꯃꯁꯤꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯁꯤ ꯑꯩ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯒꯦ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯣꯏ ꯁꯤ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯅꯤꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯉꯔꯥꯡ ꯑꯩꯅ ꯐꯖꯅ ꯅꯨꯄꯥꯗꯨꯗ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯊꯣꯛ ꯄꯨꯁꯤꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯃꯥꯕꯨ ꯄꯨꯜꯂꯒꯔ ꯀꯩꯅꯣ ꯐꯥꯔꯒ ꯊꯝꯃꯨ ꯃꯈꯥꯗꯤ ꯀꯩꯗꯧꯔꯕ ꯃꯈꯥꯅ ꯃꯈꯥꯗꯨꯅ ꯑꯩꯅ ꯊꯣꯛꯄ ꯈꯪꯅ ꯇꯧꯔꯛꯀꯅꯤꯗꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏꯅꯦ ꯇꯧꯔꯁꯤꯅꯦ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯅꯣ ꯌꯥꯕꯨꯗꯤ ꯌꯥꯔꯒꯨꯝꯕꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯣꯏ ꯃꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯅꯤꯡꯂꯤꯗꯣ ꯊꯨꯡꯂꯅꯤ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯊꯝꯕꯥꯜꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯍꯦꯃꯤ ꯐꯠꯇ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯎꯄꯥꯜ ꯋꯥꯄꯥꯜꯗ ꯄꯥꯟꯕ ꯍꯩ ꯂꯩꯀꯣ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯤ ꯍꯦꯛꯇꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ
ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕ ꯁꯥꯏ ꯌꯦꯡꯉꯣ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯍꯦꯛ ꯃꯥꯡꯍꯟꯅꯕ ꯊꯧꯔꯥꯡꯂꯛꯂꯕ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯡꯅꯕ ꯇꯨꯝꯅꯕ ꯁꯤꯟꯒꯅꯤ ꯊꯥꯗꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯑꯁꯤ ꯃꯧꯅꯦ ꯃꯧ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯅꯤꯇꯣꯟꯅ ꯑꯩ ꯈꯟꯈ꯭ꯔꯦ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ ꯅꯪ ꯃꯧꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯔꯥꯏꯕꯛ ꯊꯤꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯍꯔꯥꯎꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯃꯤꯐꯠꯇ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯅꯪꯗꯤ ꯃꯤ ꯅꯠꯇꯦꯌꯦ ꯑꯩꯕꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯍꯦꯟꯅ ꯍꯣꯠꯆꯤꯜꯂꯤ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯏ ꯊꯝꯕꯥꯜ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯤꯐꯠꯇ ꯃꯍꯥꯛꯀꯤ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯔꯤ ꯇꯥꯟꯖꯥꯁꯤꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯥꯡꯂꯦꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯏꯃꯨꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯊꯨꯅ ꯍꯦꯛꯇ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥ ꯑꯃꯅ ꯃꯇꯩꯃꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯤ ꯃꯅꯤꯇꯣꯟ ꯃꯃꯥꯡꯗ ꯄꯥꯏꯊꯣꯛꯏ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛꯏ ꯋꯥꯡꯂꯦꯝꯕꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯕꯨ ꯇꯞ ꯇꯥꯃꯈꯩ ꯍꯦꯛ ꯐꯨꯏ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯇꯩꯃꯗ ꯅꯠꯇꯕ ꯂꯤꯁꯦ ꯆꯠꯅꯕ ꯍꯣꯠꯅꯔꯕ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥꯠꯇꯣꯛ ꯍꯥꯏꯕ꯭ꯔꯥ ꯊꯝꯕꯥꯜ ꯈꯥꯝꯂꯤꯕ ꯇꯧꯗꯦ ꯃꯅꯤꯇꯣꯟ ꯃꯈꯨꯠ ꯍꯟꯕꯁꯨ ꯅꯪꯍꯧꯗ꯭ꯔꯤ ꯉꯝꯁꯨ ꯉꯝꯗ꯭ꯔꯤ ꯋꯥꯡꯂꯦꯝꯕꯅ ꯃꯥꯕꯨ ꯈꯔ ꯊꯤꯅ ꯍꯦꯛꯇ ꯐꯨꯔꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯣꯝꯕꯤꯅꯧꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯨ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯉꯨꯅꯦ ꯉꯥꯏꯈꯣꯅꯦꯍꯦ ꯂꯩꯔꯦꯟꯇꯣꯝꯕꯤ ꯅꯪꯕꯨ ꯃꯈꯣꯟ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦ ꯅꯨꯄꯥꯗꯨꯕꯨ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯆꯠꯂꯝꯃꯣꯏ ꯑꯩꯅ ꯐꯖꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯈꯣꯜ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯁꯤꯗꯤ ꯇꯥꯕꯨꯗꯤ ꯇꯥꯗꯦ ꯑꯗꯨꯏꯁꯨ ꯌꯦꯡꯂꯒ ꯈꯪ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯩ ꯊꯣꯡꯗꯤ ꯁꯕꯥꯛ ꯐꯥꯛꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯅꯦ ꯅꯠꯇꯦ ꯏꯁꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯇꯞꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ ꯑꯩꯅ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯊꯣꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯑꯇꯧꯅ ꯄꯪꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯌꯥꯔꯦ ꯐꯠ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯆꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯨꯄꯥꯗꯨꯕу ꯃꯉꯛ ꯁꯝ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ ꯃꯅꯤꯇꯣꯟ ꯃꯪꯒꯣꯜ ꯑꯗꯨ ꯂꯣꯡꯅ ꯇꯥꯏ ꯃꯇꯧ ꯑꯗꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯇꯣꯝꯕꯤꯅꯧꯒ ꯉꯛꯅ ꯌꯦꯡꯅꯩ ꯇꯣꯝꯕꯤꯅꯧ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦꯍꯦ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯁꯤꯕꯣ ꯂꯩꯔꯦꯟꯇꯣꯝꯕꯤꯁꯨ ꯍꯥꯏꯖꯩ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯊꯕꯛ ꯆꯠꯀꯅꯤ ꯆꯠꯈꯤꯕꯗꯥꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯇꯥꯡ ꯆꯥꯗꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯂꯤꯕꯁꯤꯕꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯂꯣꯏꯔꯦꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯇꯥꯟꯖꯥꯁꯦ ꯂꯦꯝ ꯃꯥꯡꯉꯤꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯤꯗꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯋꯥꯡꯂꯦꯝꯕꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯇꯩꯃꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡꯗꯨꯅ ꯀꯥꯎꯁꯤꯜꯂꯤ ꯃꯗꯨꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯪꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯀꯥꯎꯔꯤꯕꯗꯨ ꯈꯟꯗꯨꯅ ꯍꯩ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯉꯥꯏꯈꯣ ꯀꯩꯅꯣ ꯏꯃꯥ ꯀꯩꯒꯤ ꯉꯥꯏꯗꯣꯏꯅꯣ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇ ꯃꯤꯁꯤꯗꯤ ꯃꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯄꯦꯟꯅ ꯐꯨꯒꯦꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤ ꯁꯤꯔꯦꯅ ꯈꯜꯂꯣ ꯏꯃꯨꯡꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯉꯥꯏꯈꯣ ꯇꯞꯊꯧ ꯁꯤꯔꯁꯨ ꯌꯥꯕ ꯃꯤꯅꯤ ꯃꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯂꯩꯕꯗꯒꯤꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯂꯩꯔꯦꯟꯇꯣꯝꯕꯤ ꯀꯥꯟꯅꯔꯣꯏ ꯈꯟ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯣꯅꯦ ꯃꯔꯥ ꯂꯩꯇꯕ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯇꯥꯏꯅꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯐꯨꯔꯤꯕꯅꯦꯕ ꯍꯥ ꯏꯕꯨꯡꯉꯣ ꯁꯦ ꯁꯤꯗ ꯂꯦꯞꯂꯤꯕ ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯂꯝꯆꯠ ꯂꯨꯗꯕꯤꯅꯤ ꯑꯣꯛꯇꯕꯤ ꯏꯃꯥ ꯃꯔꯝꯆꯠ ꯌꯥꯝꯅ ꯂꯨꯗꯕꯤꯅꯤ ꯃꯍꯥꯛ ꯏꯁ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯨꯝꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯒ ꯇꯨꯀꯠꯆꯩ ꯏꯆꯤꯜ ꯑꯁꯤꯅꯒ ꯄꯥꯅꯤꯡꯗꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯩꯃ ꯁꯛ ꯐꯖꯕꯤꯁꯤꯅ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯅꯤꯅꯦꯍꯦ ꯊꯝꯕꯥꯜ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯅꯤꯛꯅ ꯏꯃꯥ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯁꯦꯡꯅ ꯀꯤꯖꯩ ꯏꯃꯥ ꯇꯁꯦꯡꯅ ꯃꯥ ꯀꯤꯖꯩꯀꯣ ꯋꯥꯡꯂꯦꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯏꯉꯛ ꯉꯛꯏ ꯃꯃꯥꯏꯗꯨ ꯃꯇꯩꯃꯗ ꯑꯣꯟꯗꯨꯅ ꯍꯥꯏ ꯏꯗꯩꯃ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯀꯔꯤꯅꯣ
ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ ꯂꯦꯞꯂꯤꯕ ꯃꯅꯦꯝ ꯇꯝꯅ ꯃꯈꯣꯡꯗꯨ ꯁꯠ ꯊꯥꯡꯖꯤꯜꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯃꯗꯨ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯃꯩꯅ ꯃꯗꯨꯗ ꯑꯃꯨꯛꯀ ꯁꯦꯞ ꯊꯥꯖꯤꯜꯂꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ ꯋꯥꯡꯂꯦꯝꯕꯅ ꯏꯇꯩꯃ ꯂꯩꯔꯦꯟ ꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯅꯇꯩꯃꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯎꯔꯦꯗꯅ ꯃꯁꯤꯗ ꯑꯃꯨꯛꯀꯁꯨ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯤꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯈ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯃꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯃꯧ ꯅꯠꯇ꯭ꯔꯕꯔꯣ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯏꯃꯥꯅ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯗꯨꯅ ꯇꯧꯕꯅꯤ ꯃꯁꯤꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯃꯧ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯐꯔꯦ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯅꯃꯧ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯅꯃꯧꯒꯤ ꯃꯥꯏꯀꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯀꯅꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯤꯡꯕ ꯀꯥꯏꯅꯗꯨꯃꯛ ꯂꯦꯟꯈ꯭ꯔꯒꯦ ꯏꯃꯥ ꯅꯃꯧꯅ ꯏꯃꯥꯗ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯄꯪꯕ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯅꯃꯧ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯀꯞꯅ ꯀꯞꯅ ꯃꯃꯩ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯃꯁꯤꯗ ꯂꯩꯔꯦꯟ ꯇꯣꯝꯕꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯒꯤ ꯃꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯧ ꯆꯠꯈꯤꯕ ꯌꯥꯏ ꯏꯃꯧ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯥꯛꯑꯣ ꯏꯃꯧꯕ ꯑꯃꯨꯛꯇ ꯏꯃꯥꯅ ꯆꯦꯟꯅ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯇꯁꯦꯡꯅ ꯏꯃꯧꯗ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯁꯤ ꯏꯃꯧꯅ ꯁꯨꯝꯊꯣꯛꯄꯤꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯣꯟꯒꯅꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯈꯛ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯗ ꯑꯊꯤꯕ ꯋꯥꯍꯩ ꯏꯃꯥ ꯍꯥꯏꯔꯔꯣꯏꯌꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯩ ꯇꯣꯝꯕꯤ ꯅꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯆꯠꯍꯧꯔꯣ ꯆꯠꯂꯣ ꯃꯅꯤꯇꯣꯟ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯔ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕ ꯂꯩꯔꯦꯟ ꯇꯣꯝꯕꯤꯗꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯃꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨ ꯃꯥꯅ ꯄꯤꯈꯤꯔꯝꯃꯤ